Manipur gi numidangi pau miyeng tabirba pumnamak pu thoilai shrumna khurumjari ahanbada maruiba pau data total shutdown namaram oiduna gari kya marum panduna leire naga frup ki miyoi singna kuki khul sing Faoraga Chatpada Manipuri lon nganghandaba amadi gari singda tax oina lupa chama vehicle pass tawbagi tabak chathai Haukiba August 19 gi ahing nungaidagi Hwna Lwre Naga Council Manipur na Tefai Luwangrian RNCM NTL na Imphal Jiri lambi amadi Tongjai Maril lambi Bisnupur Khapun Rengpang lambi amasung Laimatak Loktak project lambida matam kaktana total shutdown tawkhibana gari kaya panuna leire loinana mafam mari da ban chathari Lwre Naga Council Manipur RMCM gi ban sogatpa amana phongdorakpada Churchandpur district amadi Kangpokpi district ki manung chana leiriba naga frup ki khul singna official oiba thabakti District Headquarter da Chatpada Manipuri lon nganghandabana lon faunadaba amadi mafam maduda chatpagi gari da kuki singna tax oina lupa chama vehicle pass lawi official oiba thabak sing English ta wari sadrabadi yade larik haijadaba micham di karamna tawgani asigumba yamna khudongchadaba sing asiko hannaba lengakta thabak oina pangthoktabadagi matam kaktaba bangi khongjang asi changsinbani haina phongdokhi mahangna makha tana hai mamang chahi me ahum dagi Manipur gi irang asi hek thorakpadagi ngasi fauba naga khul singi phongpham thokpa lenga scheme sing haibadi all age pension NGANGHNRE ki scheme na chingbasing amata fanglaktri maram asina administrative convenience oinaba alternative ama sinbiu haiduna lengak ta kyarak haiduna lakhibani adubu tabidabadagi ban asi changchin khibani haina phongdokhi matangkak tababan asina maram oiduna miyamgi punsida yamna chawna akaiba thokan badan natana nonne district ki mafam kaya da gari ke apanduna hujik leiri kaithel manbi Charai Pangdon Karam Lamkhaida ban tawba nupa nupi singna lambida thoraktuna uwa faijinduna lambi thingbagi thabak akanba mawngda chathari Tongjai Maril lambidana Laimaton amadi ngarian gi mafam singda miyam thoraktuna lambi thingli loinana Laimatak Loktak project lambidana Awang Bazar amadi Majurol Lamkhaida lambi thingduna miyoi amata chathok chasin tawhan khidre amaromda chathariba matam kaktaba ban asina NS 37 na Imphal tamna pusilakpa malpuba gari kaya Nonne district ki Nonne police checkpost maya da panduna leiri aduga petroleum puba truck chamagi mathakta awang khulda chingning badagi chatpa yadaduna leiri laibak thibadi awang area da landslide thokpana gari sing asilan thokpa yadabagi achoba maram ama oiri Nonne police checkpost ki kangbuna achoba thodang loduna gari sing chathok chasin tawba yanaba thabak paikhali adubu lambi paring asigi mafam kayada akan mamong da ban chathaba maram na gari sing lanthoktu na chatpa yadabagi achoba maram ama oiri panbai yabadi Manipur lengang na Kangpokpi amasung Churchandpur district ki chingkhong chingyada leiba naga tribe singi alternative administration arrangement tawbidaba bu yaningdaba phongdoktuna Lwre Naga Council Manipur na Tefai Luwangrian RNCM NTL matam kaktaba total shutdown gi khongjang asi changsin khibani Katarak update asidi paunin call dagi lakhocharake lansi loisina ba chap chaba ware flawraga hotnasi housing Manipur thokliba lansi fana kuire lansi na maram oiraga mayuma kai mai thadok pikraba miyoi lanjen aduna tongan ba relief camp kaya da changja famlauduna leinari lansi kuki militant narco terrorist singna makhogi oiba tongan ba administration ama taladuna changsin ba khongjangni Changseli ba khongjang asi Manipur thugaina ba hotna ba khongjang ni haibasi mipum khudingna khangnar ba wafamni lansi ki dabi asi lengak ta tanbagi mahuta mitei maitai frup ta onsilaga nongmai kapsen ba bom kapsen duna mitei da khunda ba Churchandpur more kuki militant narco terrorist na khudum chansin khre haina loba yai hojik mitei amatta makhagi lambi da chatpa ngamdre kuki khunja micham singsu Imphal da lakpa ngamdre hojik lairiba mawong asi lam khaidokpa daungna tawre mitei micham prajadi lairadana security na yomduna Mantri amadi MLA amata more Churchandpur chatpa ngamdri lairiba mong si Manipur si mache tarabra haibasi hangba yaba wahang oiri adubu lenga ki maikaidagi di lansi nemle lanjenari ba praja sing masa masagi yumda hanjinana ba kanna hotnari phongdokpa su laikre adubu lansi nemba haibadu madil oidri lan hauriba kuki narco terrorist singda India lengakna nakoina na tongsile haibasi pumna makna khangnare Matang di yaurabadi Manipur lengak ama lairibana lengak na tawfam thokpa thabak to honingi miyam amadi CSO sing yauna lengak na Manipur kaiba yaroi haiba chap chaba warep ama lominaraga India lengak ta lansi loisina ba akanba kholawga loinana khongjang ama changsinbagi mathau tarabra haina khalli khulaiga konana lalhoba ani fare Thawbal District Police ki Kangbuna District asigi Lairong Thelpitra da thiba humbagi thabak chathabada aina thingkraba Manipur gi lalhorup KCP People's War Group ki kadar ani khulaiga konana fagale hairi police na faraba miyoi ani dudi
Sanabam Ibungo Elias Langamba Kun Amadi Janam Pritam Elias Thongamba Kun Trakawi Hari Makoidagi Magzinga Loinana Pistol Ani Mobile Phone Ahum Sel Oina Lupali Sing Taruk Kapa Yariba 9mm Gi Maru Taruk Amadi Makong Ani Panba Gari Macha Ama Phagat Pangamle Hari Nakal Amaromda Security Force na Chatharakpa Operation Gi Manung Chana Ngarang Churchanpur District Ki S Nabil Village Tagi Improvised Cell Humphutaret Fuse Primer Kun Manga Yauna Tongan Tongan Ba Potlam Taruk Phagat Pangamle Haina Police Tagi Fangba Pau Amana Hairi